ngasi numida wairam phongkiba tongan tongan ba manipuri siphongsing amasum thokiba thawdo wathok dagi maroibi ipausing miyamna thamjagi ahanbada tangkhul naga film association sing da phangba manamasung bateng pangkhre relief and peace committee singjamai gi makhara manipur college ta hangliba relief camp ngasi tangkhul naga film association amadi manipur gi saisakpa amadi film na thabak tawriba singna santi gi paujal galoina angamba mateng sing pangkhre relief camp asida Imphal East Kangpokpi Tengnopal Kaksing Bisnupur amadi Chuchampur gi lanjenarakpa miyoi marfuga nipa lairi tengbangi polam sing adu tangkhul naga film association gi president Rabias na lusingba mihut singna relief committee gi convener du kusinaki kusinaba adu naga gi masak nairaba folk singer Goru Reuben Mangsaba tangkhul naga film association gi secretary Ashok amiki president thoiba saisakpa Ranbir Thauna Bobin utam na singba singsu sarugaki tengbang pibigi thora maduru saisakpa thangmaiso singlain hai aikhoi amatani haibigi pauzelga loinana awaba taraba isil inaw sing aikhoi leiri haibigi pauzelga loinana angamba relief ki tengbang sing mateng pangma lakani tungda akampat ki Ideal Girls College amasum Moirangkhom gi Shyamsaki School hangba relief camp sing su satuna sana thanaba polam sing mateng bangki mateng pang baduru sasakpa Guru Reuben Mangsaban hai istera sida thogli bi irang asina maram oiraga tamda lariba mitei fruki isilinaw kayana lanjena duna awaba mayunari ba sinongaiti lamdam sida ingta pahanjin mangamna bi isor gi mapamda thawni minasi lanjenari ba singsu yumda amu han mangamba oisanu haiken su pawks na makhatana palakli Makasa tarak poina to papom na lupa lak ni fugamari rom gi yungang sing mangan khre manipalenga ki excise headquarter gi malkhana da thamba lupa lak ni fugahumdoi ga lising mar fugamari gi samapal rom gi mamaloi ga daba sister of Indian made foreign liquor beer amasum illicit country liquor puna liter lising taraga treka satreka maudraga mapan ngasi haunabi matung ni lampel pat leiba office asigi campus ta mai thaduna amadi thugwai dun mangan khre Sister of accessible articles in Mangan Wiki Thaba, si Commissioner of Excise Manipur, Hongyo War Sangim Yang Makada, Excise Manipur gi Superintendent, T.S. Bruce Lee Kuman Lusing, official Timamana, Maithaduna Maditugai and Mangan Kibani. Mangan Kiba items in a Hawkiba English in a Kungani Twiki July Tarada gi Fogalatuna, Excise Headquarter gi, Malkanada Tambasa far of items in it. High sis items in a sea, Malkanada Matam Kratambada, stories ki Kudongsa the Makatana, sis Torokpa, articles in Tambayana Bangasiman Kivani. Hiramasigi Matan, Excise Manipurgi, Superintendent, Taste Bruce Lee Kuman High. Excise Department, main por Yam what Panamaro, Maramoraga Makogi Tapak, the police ki Asobumating Pangagidama, Manipur police put Takapuntoki. Loina Miam Gimating Yaudana, Excise Katana, Tabak Pang to Pungam Loidavana, Miam Sumating Pang Biwainasu Apple Doki. Amaromdana internet service ta athingba lerambadu ngasidigi laukthokre Myanmar amasum India gi marakta free movement regime ama pumbi oina thingjinna ba center da haikre chief minister Manipur da Ain kaina mitop kya changlakhiba si ngamkhei ngakliba Siphai singna Mathou ningthi na tawdabadagini biren sai sigi me ahum digi irang hek horakpaga Manipur da tha mari hena mobile internet service ta athingba thamduna lakhibadu ngasidigi Manipur lengana laukthokre CM Secretariat ki Darbar Hall ng sipang to kiba press conference ma da Manipur thukliba kanglup ki irang na maramoiduna tha mari hena internet service ta atingba thamduna lakhi badunga sidiki lakthokle haina se minister nong thoma Biren lakthokre se minister na lakthokraba matung Manipur lenga ki commissioner home tiranjina internet service ta atingba thamlamba du lakthokpagi matangda official oiba order ma thokre ngasi ayuk CM Secretariat ki Darbar Hall pangthukiba pawmisung unaba du minister na Manipur internet service ta thamlamba atingba lakthokle haina lakthokpaga loinana namit khrani gi mamangda Chuchampur Airtel na internet service yahale habigi matangna thigatpada asum oirambaga loinana senaba employee ani thabak gi suspend tawre hanis phungthuki se minister N Biren hai internet service ta atingba thamduna lakhiba du Manipur da thukliba irang asi hena pakthok sakthukna lakshin mangamna section tharang oina tokibani se minister Makataraduna Myanmar amasum India ni gi ngamkhei paring lanchinduna nakal animakta kilometer taragatruk phawgi manung free movement regime MMR oiramba du khudak gi suspend tawre duga ngamkhei paring asigi Manipur gi sarukta matam pumbi gi oina leba ani gi marakta free zone oibigi agreement adu matam pumbi gi oina close tawbina ba center da haijakre hanis phungdoki Mangna hai Manipur Ain kaina mitop kya changlakhiba si ngamkhei ngakliba Siphai singna Mathou ningthi na tawdabadagini loinana Indo-Myanmar ngamkhei da free movement regime thamlamba sina mitop changlaknaba asoba maramoidi chief minister na makha taradun hai
Manipur me ahumdagi tholaklibi irang asi lakshinanaba honabada centerna asobo mating Manipur lengakta pibiba MLMs minister sing loinana media na punna kusamnaduna thabak tawminabadagi hawkiba tha amarom sida nomoi kapnabagi thawdo amadi hingsagi thawdok singan thari Manipur gi yelawmi frup sing kanjanaba mapalamdagi ain kaina Manipur sangshilakpa miyoi sing thingnaba mati masa khangdonaba minister let paw hawkimna Chairman oiraga semkiba cabinet subcommittee gi thabak makhatana tawkhigani hainasu N Biren phungtoki Manipur NRC sanaraktringai mangoinana biometric recording gi thabak loisinba yamna darkar oibana biometric recording gi sathariba thabasi sai amaga sangdokpinaba center haijakre memardi lona miyoi sing changsilakpa thingnaba ngamkhei paringda sambal khabi gi thabak maru oina khara hena sensitive oiba mafam sing khangdolaga sambal khabi gi thabak Border Road Organization BRO sinakrai irang maram oiduna mayum thadokuna lanjena duna leiriba si amuhana mayum da handuna lehanana ba Manipur lengana akan mathabak lokhat pagaloina turabunga masum sugunugi imung satre rongi manungda kharadi masa gi mayum da hanjin han mangamkre lanjenari bisingi lengana prefabricated housing sabaguloina masida security force na ngaksen bagi thabak lokhali police amasum security force haibisi state asigi miyangi punsi ngaksen na bane ba wapam se minister na thamkheri Chief Minister Mathou Raduna Manipur gi singi saruk sing da poppy thaba mafam sing khangdok pagaloina na poppy pambi yandat bagi thabak sathanaba Narcotic Control Bureau amasum Narcotic and Affairs of Border nab anigi joint committee semduna thabak tawba horaiki Manipur hawkiba tha ahum lomasida police ki uniform setpa khulai paiba mi ikhrana mi hatpa madi mi phaba gi thabak satharakana hena tangdu laita da phibam ama lakli hena su en birena phungduki amaromdana Women's Bill maming tagi pass taurabra bekhangam Women's Reservation Bill pass taurabusu anaba census ki thabak paikhatriba phabo bill asi implement tauroi haibisiti BJP in English ngani ga taraga mari ta pangthokodariba mikhal gi khudong sa balawnoba maming tagi oina bill pass taurabra haibigi singnabale Manipur gi irang loisinanaba series tok tawhangadabani haina Hyderabad tha sigi taraga truk amasum taraga treta pangthokiba Congress Working Committee CWC gi mifamna lawkiba resolution singi manungda puthoktu na khanakre haina CWC gi member gaikhagam na phungtukre Manipur khida leiba mahak masama ki mayum nga si pangthokiba pawmising unaba mada wapam si phongdokloduna gaikhagam na hai manaba khunayama gi damak nupi singmu manaba thakta thamnaba Women's Reservation Bill puthokpa haibisi Congress Party ki matam kuiraba mangani thenglabusu thengna handaki special parliament session da bill asi puthorakpa simak lebak phabani adumaina mak bill asi pass tawrabasu sarau thangba manbiki mamiti tari bill pass tawrabasu anau census ki thabak thoram sik pekhatriba phawba bill asi sanaroi haibisidi BJP in English ngani ga kungamari da pangthokodariba mikhal gi dam khudong saba lawna bo khonarabra haibigi singnabale Maramasna bill asigi matana Congress amadi India Alliance na MMN khra semkhre Masida yauribdi bill asi athubara census ki thabak paikhatuna mathang sahidagi bill asi satnahangadabani haiba sini haiki Mana makhatanai Manipur thuklibi irang asi lusinana bo khonabagi mahutta hauzu phawbo lega na tumina lasinbagum leiriba smuk lebak thibani tha asigi taraga truk amadi taraga tret Hyderabad pangthokiba CWC gi mifamda resolution sing puthoktuna nainabada Manipur gi issue asi woroisin purana ba atuda serious to ohengadabani haiba resolution asi su puthoktuna khanakrai Amaromdana Youth of Manipur gi thaumi kunga manga Delhi gi damuk Imphal thadokre Delhi da leriba Manipur gi MLA minister singi khungul lina ba Youth of Manipur gi thaumi kunga manga na sawa kangbu ma ngasi New Delhi gi damuk Imphal thadokre ngasi International Airport gi khongsa lamdai da pangthokiba pawmi sing unaba ma da Youth of Manipur gi volunteers sing na phungdokibada irang asi gi woroisin pura o haina na singna laukhiba kholaw lenga asina thawoiraktaba center gi asan mirai nai mowong amadi MLA minister singna Delhi da sakraga lotuna laibigi mowong da urakliba sing asi mari makong thinaba khongsat si sanaba semsabani nga kunga manga sina ngasidagi Delhi da leiriba MLA minister singi likhun thigini amadi state asida athuba matamna tangdu leitaba purakpa ngamna bathapak sing lokhot kani ki New Delhi da leiduna center gi lusingba sing unaba phangdre haina to na leiriba MLA minister sing irang asigi woroisin puraktiba phawbo Manipur thorakpa yaroi
Irang asigi warroisin puraktriba fawbu Delhi halakhiroi haina MLA minister singna miyamna sakibu wasak thukai piaroi Manipur gi na sing kham thengna penadre penaba sina asum hengalaglavadi thoningda ba thaudok tholak payai loinana political party gi khena ba thamdana center gi lusingba sing unana ba MLA minister khudingma Delhi da athuba matamda sangbiyu miyam gi ihulasi thabak to onthorak trabadi na sina sapsa ba thabak lakholaglagani haina phongdok kenasu pawsta palakli Amaromdana Kanglon Thugaiduna Singliba Kolamani have a Mue Manga Tata Hybra Mariga Kona Fogatre Kangleroi Uraroi Hyduna Singliba Kolibisin Kutaka Lepadavani Zobit Ain Yuang with the Nakalon Thugaiduna Singliba Ko to Napurapa Tata Hybra Mariga Kona Mue Manga Manipur Forest Department Fogatre Forest Department Kakana Umang Kanbo Oitokloi Miam Luina Umang Kadminasi Kangleroi Uraroi Hyduna Singliba Kolibisin Kutaka Lepadavani Haina Sadar is Range ki Range Officer Mangsatavam Zobina Fondorakli. Mantri Pukida Labor Central Forest Division the Fogalaba Gariama de Muising and the Pomisingi Mamang Nasiputola Range Officer Mangsatavam Zobinhai. Akanaba Palma Pangmadig Ayukipung Mapan Makairam Tarakpada Central Forest Division Gimiang Makara Sadar East Range Amadi Sadar West Range Anina. Hairok sing Rahi Village Amadi, White Oak sing, Osoi Pokpidagi, Singleba Kotok to Purapa, Tata Hybra, Maria Madi, Mue Mangasi Fogapang Kivani, Pagalaba Mue Singadudi, Kokta Tinga Lekai Digi Singa, Akabar, Apokpa, Sam, Sangayum Pam Sirapudagi, Mansur Alam Apokpa, Azakan, Hyang Tang Tarahi Village Digi, PS Zahir Apokpa, PS Pazarudin, Naran Konjit Mamang Lekai Digi, Moirang Tem Sasikan Apokpa, Moirang Tem Kulsandra Madi, Lilong Sasing Awang, Guide Lesson Tem Angova, Apokpa, Lesson Tem, Bomesoni, Pagalaba Gari Singadugi, Mapu Singna, Hyang Tang, Tara Haidigi MD, Islam Mamadi, Ramis Khan Gari Amamnik, Loinana, Langtaban Kunzadigi, Manjit Ki Gari Anini, Pagalaba Mue Manga Adagi, Waki Toki Amamadi, mobile phone Mangas from Mangamre, Mana Makatana High, Makoi Manga Paribasi. Section 2 of Forest Conservation Act 1990, Supreme Court of India order by WBC 202 of 1995 amadi, High Court of Manipur order by PIL 25 of 2017 gi makhara fahani, Pagalaba Mue Sing Makata Ain Gaba Tabak Thoram Sing Nokalagani, Miamna, Forest Kanana Bohona Badamateng Bangbio, Department Kakana Forest Kan Mangamroy, Nong Kara Kazik Tabaga, Kusim is out to Libamadi, Nong Hekta Dabagi Ikangi Awab Mayo Neribisingasi, Akoi Gipibam Karapadan, Karapanani, Kanglaroi, Uraroi Hana Singleba, Ko Libisin Kuta Lepadamani, Singleba Kotokuna, Sing Mahan Kravadi, Amugana, Singlehan, but Yaga the Vanatiaki, Loindana, Haibok Sing, Tara Haibilis, the Sanakanglon Tugainaba. Singleba Kotle Havigi Pau Department of Kanakpadigi, and Tugari Sing Fan of a section of Senaduna Lapani, Miam Sukari Gumba Kanglon Kaina Singleba Kot Pating Rabadi, Department of Pau Vida O Haikenasu Pau the Supalakli. Lucilapo in Atin Mapaukran, A. Arna Kapturapa Numai Maruna Pan, Bedigi Soktuno Lekat Riba, Prem Kumada Mating Pankre. Haukiba Palil Gitauta, Assam Rifles the Kapturapa Numai Maruna Makongi Tapan, Bedigi Hausi, Rims Hospital, Orthopedic Water laying Duna Riba, Ning Thousand Prem Kumar Say Kungani Pan Apokpa and Kartikta, Hirok Part 2, Bazar Mamang, Ward number 4 Gi, Maira Paibi Imai Bills Nulupa Lising Taramating Pankri, Mating Pangbalakiba Maira Paibi, Hunongbam, Bilashni na Fungdokibida, Prem Kumar, Yumpandunu Sahi Yamlaba, Mama Pani Galoina Sahi no Rivi, Angang Nupimasa Anigaloina lady, Mark Eloina Viami, Hauzik Tatar Nipani Angang Nopudun lady, Mang Usudun Yumpuri Muevina, Magna Subus at Mangam Dravanina, Imushi the sound of Kudong Satabame Unare, Masigi Mataka Mark Laying Lip Doctor Sanjip Ortho Rimsna, Suggestion to Virakiki Matungina. Kongnamgi Saruda Akai Topumaramna, Makataba laying Satanabagi Manipuri Wang with the Puduna, laying Muna, Tunga Pabu Oigan have a wapum Tambirakli. Wapamasuki Matungina Mapana, Saning Labusu Seal Latabana, Satpangam than a lady. Mara Maduna Lekai Lekagi, Lady Club Amadi Mera Pai Bisin Angamating Pangbi Wanasu, Punging Sing Slakli. Lushila Poina, Lintong Simba Lebak Ning is a Sangdam Nabagi form Tazan Bamatam the September Kungatel Papa Sangdokre. Protection and Preservation Committee Manipur PPCMG Miyang Makada Lamyanba Irabot Ning Sing Thoram Observation Committee Lintokna Lamyan Irabot Kimapok Numit September Sasat Kuntrada Pangtokadabi is that levels open Lebak Ning Isay Sangdam Navagi Form Pisin Bigi Arabimatam September Kungamangad Oikiba do September Kungatreki Nungtilpung Amafawa Yaitok Lehaina Lintoki Sirolaman Haidi Siolasinahai
Leibak ningba isai sangdamnaba asigi form lopam amadi pisinfam asi Wayangmam Laikai ima Yumzau Lairembi maningda leiba PPCM gi office da ayuk pung 12 gi numidang wairam pung 3 faubani Hakthingna form lobo madi pisinbada kudong sadaba lairabadi asamba CM ad isagi mi laifam sahi phone number amadi sakpi gadaba isai me adu yauraga WhatsApp number 8837406747 natragana 7085150972 da tharakpa yagani karigumba competitor kunga manga dagi helabadi PPCM gi office da screening tawgani masiga mari lenaba akopa warol sing competitor sing da phone gi khuthang na khangalakani state level gi open oina silliba lebak ning bi sei changdamna ba sida saruk yagadaba competitor sing na lamjan bi irabo na saklamba iramba isai natragana ima lebak manipur bu sai thab isai me begadabani isai changdamna ba si JN Manipur Dance Academy gi hall da ayuk pung 10 dagi hogani ahan bi hum suba pawba khalaba matungna mari suba dagi 10 ga humdoi suba pawba consolation prize legani adugi sumathakta makok mathang 10 nati phawgi manungna salhodaba competitor kharadasu organizing committee gi mekedi gi tongan ba khanaba prize kharasu leigani haina sirul asina haidi adu hausi koina di myam paw sumatang se lusinjarage masu myam puna no update ngaminasi